Lakhipuronline puthok-saba February ki tang 18 leibak pokpa numit ki Khomjinba Pao tabirasi. Ahanbada maruipa Pao. Manipuri lona associate official language na sakang birakpada CSO singo iba mipamama konjang lakai ta pangthokre. Kasar Sribar Loktong lakai ki kunja singna maifa ki luching masingbo harau te amna okre. Asam lengang na Manipuri lonbo associate official language oina warep lorakpada maigay kaya dagi makata na harau nungay papongdok na rakli. Sagapam Goro ningsing lup Lakhipur na saknay raba ningtam lanmi Sagapam Goro gi chamagamapan suba mapok kumontorong pangthokre amasung Tripura Santiniketan Medical College and Hospital gi urep uyung tamkre Manipuri jagoy utkre. Haujik mapungoy papaw tabirasi. Amsu amadi maifana sinduna Manipuri lona Assam gi district marida associate official language oina Assam lengak na sakang birakpada harau te ama phongdok po oina tongan ba CSO singi oiba miphamama February gi tang 15 nongmaijing numita mitei pukailup konjang lekai kasar da pangthokre. Miphamaduda Dr. KN Chan chairman MLPCC Arambam Nandababu retired SCS RK Sanahal chairman Makal Yumnam Nadia Chan president Manipuri Sahitya Parishad Assam Lakhipur District Committee Mutum Rina chairperson Manipuri Development Council Assam RK Gopal Sana chief engineer irrigation Kabrabam Anita ZPC Lakhipur Beni Misra president Ampal Sunita Konthaujam president Women Action Committee for Village Protection Lakhipur Konjangbam Ongbi Aruna Devi president All Assam Manipuri Women Mairapabi Coordination Committee Jamir Ahmad President Assam Manipuri Muslim Youth Front Asangam Sopon General Secretary Amsu Thangjam Brojen President Maifa Dr. Maimom Santi Kumar Kangabam Santi retired SCS Jubeda Begum Sangita Begum Saikhom Komla Kanta Leisungbam Robindro Kaisam Bidapati Seram Herajit Amadi Atei Akhang Ahi Oja Singh Thauramadu da saruk yaki Miphamda CSO kayagi miyoy singna masa-masagi oiba wapam thamladuna Manipuri lona Assam gi associate official language oina sakhang birakpada harauba phongdokna ki loinana Assam gi CM Dr. Himanta Biswa Sharma amadi Lakhipur gi MLA Kaushik Rai gi maphamda thagatpa phongdoki miphamna kupna khanaraba matungda Assam gi CM Dr. Himanta Biswa Sharma gi maphamda harau teyamba phongdokna bagi damak lakliba February gi tang 19 da Lakhipur Block Multipurpose Hall da CSO singi oiba miphamama pangthoknanaba waremnaki loinana Mars ki tang amada Assam gi CM Dr. Himanta Biswa Sharma na Lakhipur da lakadoriba sida mitei amadi mitei pangal phurup ani gi miyamna CM gi maphamda thagatpa phongdoknanaba gi damak khwai mayamna thokpiraknanaba mitei amadi mitei pangal ichininaw singi maphamda appeal tawrakli ajina mayam kolaga bengi mai pha ta nate field work to gi mai pha nani atopa nungi diplomatically role toba role mayam leinekri atoba to sangstan dagi madusing punamak to kolamaga herajin na mayam da masi credit pibase masi aigi make dagi tasenamak thagachari ada hoje ina thamjaningi budi akhoi 95% mai pae 5 wardly till assembly dan nainaraktana gazette notification thorpa have podam ju leiri the sure akhoi the nate tribal language taruk city recognition pirimin Asa tauri madudi soidana bill jo pass togani aduga soidana ma gazette notification thorakani masida khoi ni section logodabana loan ya hana hingan mai darkar ni Manipuri medium si gi downfall oirakpa adi matungda teti oja sin lakpadagi school sin gi status e hoje hana gi nanakla teti oja thajal lakpadagi di anang jengchu ko ji tawbimal masak khangdaba jati mani aina ne haini ai basi oja sin warobino mase ya janing ai khoi nei khoi busu ko gratitude pide ai khoi mai su jupine da to jupide ano hayengi lakadori ba tang amagi mifam se masi historic mifam mama amadi historic presence oihansi kadi yamna ngasi ki MLA Kaushik Rai na hairi base yam lugo wafam ni kadi nu ne asuk chawgraba maitei gi community sigi prithibi da leiringa ki charon suron na leida phauda phajana lei hawrkada ba associate official language loan culture heritage amadi aigi leiriba jati asigi indigenous oibagi machak mayam ju kannabagi damata sarkar na akhoi constitutional safeguard ma pidabani ab asi bu lai na phangbaja braba yam lai na phangabani doidi ekhoi MLA Kaushik Rai chathina mana ekhoi da
Mite da Manipuri da man high mana kaba matan da high Manipuri MLA amana oiramba taragari taw moda thabak to aina maite natrasu ai tawgani haiba commitment ama magi legi tawre do aina haijaning badi political game punamak che politics ni aduna not only kosik dai ikoi je mayam kon ba ma thau tai ngasi agi fruitful result se final result se lakpada asigi Rajdev Rai changdaba jaroi Dipan Chakraborty changdaba jaroi Bhanu Som changdaba punamak te koina as a whole ikoi Barak Valley gi ba my constituency da leba mi sing du kana jena bai da mata mite ichini naw da my mafam da my MLA da target piu aina haijaning badi doi di mo koi su interest la ni kana su lapthok na le dai si le ting ba pe kai khum da matik char boja sing pe na mang election be ba khoi ma sing boja sing kunamak ki mai pak paning asia Assam gi Manipuri khunai gi mai pak pasira harau nungai ba phungdo pi lengbi ba punamak mai pha amasung amsugi mo chi jagaina mayam be kong ne kai khum da uchari ngasi tangko mangani khoi tangko numdoi da Assam gi iतिहास ki lamai da adugi matik mayek lana sanagi hagnai howragada duman numidam khakto haibada khoi chinna haibada adugi matik nungai ba feel tawba khoi pau ki ta bada mitigi pi ta gi ba khangou da ba khoi oja sing oja kianchan oja joy kumar yauk de ko phone je moina hana tok pa je ai ta bada feel tawba da yam thina harau bi but ai thajaru de ko koi amsugi jen sekedi sopon koi sopon sina yamba sini adu video mu clip thajak oja kianchan na hayak pujoi thajaru de ko adu eina koi Twitter hajikpudi X ore X gaina Himanto Biswas ki phakto ga magi cabinet ki decision je moi di hek cabinet lobe ga hek thangali X ga ko Rose Pigo gi adu education minister gi adu joint molo boru agi je thangal jing bada yama thieng na moi pung mapan makhai tara gi du ga thangalei adu ek phangbaga screenshot tawraga ina group to mu thado adu lengjan pisi janna ikai khumna ba ut kare phong saring de taw seba Rabindra gi wakhal londo ngak poina pangthok ti pangthok re madu da mana wapha mama ka thambira mi madu khatani ai supplement tawjege torise organization puna makpullaga fuller tolda leiriba anoba multi-purpose hall se masiga sida mayam punbiu pullaga Chief Minister of Assam along with the cabinet masiga appreciation letter ama mayam gi oba resolution na madada koina adi marakta hai ngasi asisu organization mayam pungani haibada mana madusu katai tanamaki multi-purpose hall da CM laktingi mamangda madugayda mayam pulleraga yamna phajaba mawongda government of Assam CM magi cabinet mari leinaba punamakku appreciation tawba oina amakhak thorang yam thuna taw before CM coming sanagi mayek na yahoragadaba 23rd February bu ningsing boina tinbiri mamayambu ai mai fa natraga ikhoigi Assam Manipuri Muslim Youth Front gi magai dagi mayambu nolukna khurumjari aduga ikai khumna bu uchare Tagongi mirum duda munari borani do sakra murubumi duda moi munari ngede sagonu chathogre ekhoi ni associate tale phange adu ekhoi gi medium si sidaradi asi wardi lore sagongi mirum chathogi dimoina masida ngai si ichinau mitei pangan ichinau sing phajana ngai pangidormi adugi matungda no mana kauri Semana assembly da ai question doge nogi associate language toina madugi draft to na khoi toropina madu khoi tanu mun to himale adu maina MLA na lakhibu adi assembly da hari ba associate language da mukta question hang khab masi kawba ya de ko maya ye se akhoi kawnori si masi gi posak sing se akhoi mi gi tawiman khang da di khoi se kanana su khoi bu nusi biro mi amakak da khoi na ma bu kai dongna do ma gi Kasal Sri Bar Loktong Lekai gi Kunja Singna Laisom Bidam Hun gi Yumda Maifa gi Luching Singbu ngarang taram nokre Thoromaduda Sri Bar GP gi Vice President Laisom Bidam Hun Maifa gi Chief Advisor Seram Herajit
President Thangjam Projen, Secretary General Tampak Mem Salaudin, Amadi, Maira Paibi, Laisum Kobok Leina, Tais Tapamki, Sri Bar Loktung Lekai SSG ki Secretary Bina Debina, Maifagi Luching Singbo, Lengyan Kudol Tamduna, Taram Noki, Tauromasiga Mari Lenana, Maifagi Chief Advisor, Seram Herazin Haikibada, Maifana Lising Aniga Subna Tarama Pandagi, Manipuri Lona Sibu, Asamgi Official Loan Oina, Loksin Binanaba, Asam Lengakta, Taksinduna, Akan ba ihaw kaya hauduna lakibagi mahi ngasidi mahiya le haike kongjeng asida thawai haksang yauna sagwat pikiba kun gi club NGO Maira Paibi SSG Lupsingbu Maifana ngamkhai leitana thagat pa phongtok sari hairaduna Assam da khundariba Manipuri pumnamakna Assam gi assembly da act ama oina pass taunana pa hona minasi haina phongdokhi Laisom bidam honna Maifana ngasi nongju nungsa marakta khongna kun gi yumthong khuding da chatuna awareness tawkiba amadi lup mayam gi apunbagi kholauna su Assam sarkarna imalon bu masak khangbirak pani aduna Assam sarkar busu ngamkhai leitana thagatli hairaduna Lakhipur ki MLA book thagat paphongdoki Bina Debina haikibada Maifagi Luching Basing ngasidi Assam gi itihas ki leimaida sanagi mukna iduna leheuragani mitei ama oina pokjabagi mahiyale aduna Manipuri furupna Maifagi Luching Basingbu awangba thakta ikai khumna phamthogi haiki akoina 2019 dagi koi Manipuri loan se Assam sarkarna mirai bine nuthat khidore ana akoina 2019 dagi ngasidei jahi manga le mamanggi koina Assam sarkada akan ba khumjang tawna law ga lai koi loan se kanbi wai se koi loan se ngangbagi laik tambagi khudong chabri sarkarna phangba sarkar gi thabak ma wadana koi loan thaba jata ei thaba jaroi haina chu sarkar hai koi sarkar gi thabak tana Barak Tampak lai ba hai kasar kalimba halakan di Barak bili hai ko sene Bengali loan interview thaba asigi hai ko posida akoina du kai gi thaduno akoi loan na ngasi BA pass tore MA pass tore mayam akoi na mayam Manipuri de BA pass tore mokoi interview thaba Bengali thaba ngamukre adu di kai gi to mai to duno hai na akoina akan ba kholaw mayam ko tonga ba khun gi lekai gi ma mera pi mayam to no ko akan khungjang chansan gi law no khona daily chatpa dana maruoina Assam sarkar se aseni jamna thaga chani gi se asigumba loan ma bu hai loan ma bu pass tawra pa hai se tahom taraiba thabak ate organization khuding mang na mateng pa maruoina kana ma mioi khara da je ai ilaw singna khun khuding gi makhong na chalaga dugi awareness tawyo awaman gi mahi do ado phange awaman je punama khara mana jamna wai khara mana likna wai do khaki wata ni adu Assam sarkar su ai ngam khai leitana thaga chari MLA sar masa akoi aduni akoi da wakat tabi ba hai base matam da MLA na ma se lepa matam duga hai ki ai di akoi ihawa ma thoki dana maitei gi woi ba ihawa ma thoki matam duga ma na hai ki noi ai ne MLA karapa matam da kariguma laibak phadana ai ne MLA ka bira patara di maitei gi MLA amana tawwa thawdang duga gi hena ai chapchana tawni haina masa makna first MLA ka baga Assam de assembly gi mifam pham matam da maitei gi da makto ina mana wangan gi aduna ai Assam sarkar busu aduna ai akoi Lakhipur MLA siri ko singai busu organization busu organization hai sigi organization khuni mak jawri mi maru oi na ina ngasai na hai kare kana gumna khara jamna wai kana gumna khara likna wai aina phai thaga chaning mari makoi na khun khudingi chattana maitei na taba khungang huning mak pangan na taba itinau khungang huning mak wa ki budugi mahi du mak ngasi pirei basi ai sei khande masi haraga ai pasanja Assam Lengakna Manipuri Lonbu Associate Official Language oina warep lawrakpada maigei kayadagi makhatana harau nungai pa phongdok narakle Manipuri Lona Associate Official Language oina Assam Sarkarna laukthorokpada Janata College Kabugonj Kasari Oja amadi mahiroi singna harau nungai pa phongdok pagi achamba thoroma mangarang silangkhre thoromaduda college asigi Manipuri masangi Oja makok Dr. Usarani Sharmana mayai tangbal lauki aduga masang asigi Oja Dr. H Nirendrana hodok warol thamki thoromasida political Science Department ki Oja Y Profulona akhana pa warol thamki warol da Manipuri Lona
associate official language phanglakpa asi kanabagi kanaba ngaktani adubu meitai mayeksu iba madi khangba tangai fate haiba wafam thamki aroibada mifam mapuna lon asibu associate official language oirakna ba hona bikiba tongan balup amadi akhang ngai kayagi mafamda thagatpa phongdokhi bagaloinana hojik paliba lengaki mafamda su thagatpa phongdokhi manipuri lon chawkat hananaba honasi mahiroi singna su tengbang biu haiba wafam thamduna mifam adu haraute amna loisinki matungda oza amadi mahiroi singna cake kaktuna chaminaraba matung natki oiba jagoi sei amadi thabal chongbagi thoram se pangtokhi Assam ki district Marida Manipuri lon bu associate official language oina sakhang bibabu Maira Sporting Club Lakhipur khunona hainingai leitana nungai pa phongdorakle club asigi general secretary K.A. Santamanina thadorok pa cherolda Assam gi puari da Manipuri singi kaungam laroi daba amasung matam kuina mangjarak pa manglanama mangphaunarak pa asida Assam gi honorable CM Dr. Himanta Biswa Sharma amasung Lakhipur gi MLA Sri Kausik Rai gi maphamda Lup asina ikai khumnajaba amasung tawbimal khangba utpagaloinana club ki advisor Wangkhep Kishore Kumar na ikai khumnajariba MLA ki sangai da chatuna lengyan kudol tamkhre dimanasi phangnanaba honabada luchingbi ki basing lupsing ming oina pallabada maifa amsu amasung MLPC loinana maira paibig ima singi maphamda su harau nungai pa phongdorakle Assam Sarkar na Manipuri lon bo Assam gi district marigi associate official language oina ayapa bibirak pada URDS Bontarapurna Assam lenga ki maphamda tawbimal khangba ulakle loinana masibu phangna bahona bada nongju nungsa marakta awaba kaya mayok nakiba lupsing maruina maifa amsu umasung atei lupsing gi maphamda URDS Bontarapur gi maigei dagi president Sinam Menjorna ikai khumna jaba phongdorakle Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidriba singna subscribe tawbiu Sonai constituency ki manung channa Tulargram Manipuri khungi Bir Tikendrajit Auditorium Hall da Sonai Kendra Manipuri Welfare Society ki mipamama February gi tang kunmanga da Khetrimaim babare na mipama poiduna pangthokre RK Sanatomba Laisang Them Nandababu Karam Devendra Oinam Nilu CH Sanahanbi L Sabitri Thokjom Manikumar amadi Khomdram Budachandrana daistapamki aduga Sonai Kendra gi oina L Sabitri bu president T.H. Setyabatina secretary aduga loinana member kunma thoina saba nupi gi masa lup amasu semki Chingsubam Nabakumar na program conduct obiki thoramda Manipuri lon bu Assam gi district marida associate official lon oina pirakpada harau nungai ba phongdokhi masigi damak lamjing biki ba mai phabu awang ba thakta thagat pa phongdok paga loinana Assam gi CM amadi Assam lenga ki maphamda ikai khumnajari haina ningomam ranjit na phongdorakle Manipuri lona Himalona Manipuri lona Community Coordination Committee Assam gi member singna Manipuri lon bu Assam gi district mari Kasar Karimganj Hailakandi amadi Hojaida associate official language pirakpada Assam Sarkar gi maphamda harau nungai ba phongdorakre aduga leihoriba district pumnamakta pinana bagi tamak lenga ki bineng chingsinba kaloinana lona sibu chawkhatpa porakpada pipam thokpa mateng Assam lengang na pibiu hainasu haijaki Marona jai bhai Videlona jai bhai Marona jai bhai Khangan Jabama Assam Cabinet Miphamna Manipuri lon bu Assam gi district marida associate official language oibagi warep laukhibada harau tiamba phongdokpa oina Assam Sarkar bu tawimal khangba uchaba oina February gi tang 19 yumsakaisa nimit ki ayuki pung 10 tabada multi-purpose hall Fulartolda miyam ge be thoromama Assam gi apunba Manipuri singna sillangle hairiba thoromasida Lakhipur gi MLA ikai khumnabada matik charaba Sri Kausik Raina athoiba mithunglen oibigani hairiba thoromasida miyamna matam chana lengbiraktuna thoromasibu mapung phan biu haina nolukna ningsinglagle
Nungairaba Pao BSc, BTech, BCA, amadi MCA gi mahiroi singna computer programming tambagi damak free demo class ta saruk yabagi kutong chaba thamjari. Ngasimak iscode.com da changpiduna book tobiu natraga free demo class ki damak 9606017575 number asida call tobirago. Kangan jaba ma tongan ba competitive exam gi damak chama mai pakna bagi damak coaching pizariba Infinity Knowledge Center na SSC, MTS, GD, CHSL, Indian Army, Assam Police, TET, CTET, Grade 2, Grade 3 amadi Grade 4 gi exam gi damak Maths, Reasoning, English, GK na chingba coaching lobining ba singna kudung chaba si lobiu ahan ba batch ayuki pung taruk tagi na nipan phawba oigani admission fee free oigani. Akupa marol gi damak Kasar Lakhipur Ward number 9 da laiba Infinity Knowledge Center gi Center in charge Sir Tennyson gi mobile number 7002554061 number asida ngasimak paw phawna biu. Sagapam Gauro Ningsing Loop Lakhipur na sinduna Saknairaba Ningtam Lanmi Sagapam Gauro gi chamaga subna mapan suba mapok kumon thoram Kasar Binakandi Thongkong da ngarang pangthokre thorum hagulakpada Binakandi Thongkong da leiba Ningtam Lanmi asigi nungi saktam da leisu amadi maira katuna ikai khomna jabut ki retired principal Durga Kanta Pandena mipama poidana pangthokhiba thoram da loop ki president Ingudam Kanta Thoburen Huirem Manimhon ngamthang Thoburen Thodam Prem Kumar ahal marup ki Thoburen Ingudam Binod, Dr. Yengkhom Raj Bihari, Horongbam Kishore, Ingudam Basnana Chingba Akanaba Mioising Sarukjaki. Mipamna Barak Tongasi, Ningtam Lanmi Sakapam Goro Giming the Tambina Naba Wakat Bahina Wareploki. Tauramda Handak Assam Lengak na Lakhipurda District Hospital, Indoor Stadium, Sahid Nandachan Thongna Chingba, Lupak Koti Kayamarungi Skim Pibirakiba Amadi, Handakta, Manipuri loan bu Assam Lengaki Associate Official Loan Oinak Sakang Birakpada, Thakat Papungdogna Ke. Poilapul da laiba Maifa Study Center da Women Welfare Society NGO Rongpurna tha ahum chupna chatharakpa vocational training program gi manungchanna nupi singi oiba tailoring and cutting training gi certificate ngarang yanthokre thoromadu da Women Welfare Society gi secretary S Madhavi Devi Maifa gi president Thangjam Projen secretary general Tampak Mem Salaudin amadi instructor Ratna Devi na daistapamki program coordinator Bina Devi na taramna okpagi warul piki Seram Herajit project manager na training asina isa na senthok leina na bahona minasi haina phongdoki hairiba training asida punna trainee kunda certificate yantoki Kangan Jabama Healthcare Amadi Paramedical Science da University Grants Commission na Sakang Laba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tambayaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad Ki Makhada Course si Tambiba Haure Healthcare ki field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chimbagi atemba matamgi oiba course ngi tamaktasu admission haujare SMDEP Civil Hospital Silcharda practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda Lengsimbirabu natraga mobile number 939573245 da of Honabio Tripura gi Nongchup Jila gi Dukli Block Makhada Leiba Ranir Khamarda Tripura Santiniketan Medical College and Hospital Lingkhalagani Hauki Bathangje numit February gi tang 13 da pangthoki ba tharomamada College kam Hospital asigi urepuyung tambagi tharomama pangthokre tharomaduda Tripura amasung mapandagi saknairaba Dr. Kaya Sarukjaki urep uyung tambagi thorom aduga mari leinana Sip Joy Dance Academy na sinduna Manipuri jagoi gi thorom ama silang ki haina Agartala dagi phangba paw asina haire
अरोइबदा मरुओइबा पाव अमुखन्ना Manipuri lona associate official language na sakang birakpada CSO singo iba mipamama konjang lakai ta pangthokre Kasar Sri Bar Loktong lakai ki kunja singna maifa ki luching masingbu harau te amna okre Assam legang na Manipuri lon bu associate official language oina ware plorakpada maigai kaya dagi makhata na harau nungai ba phongdok na rakle Sagapam Goro Ningsing Lup Lakhipur na saknai raba ningtam lanmi Sagapam Goro gi chamaga mapan subamapo kumon thorong pangthokre amasung Tripura Santiniketan Medical College and Hospital gi urep uyung tamkre Manipuri jagoi utkre Lakhipur online YouTube channel gi pau sandok jaba ngasigi oinadi matang asidaloi jare